Cây nữa thì đây. Mà chỉ hàng cái là chắc chắn là lấy cái gì nữa. Rồi ông lại walking chơi đi vào, ra tuần nữa vào. Cái này là làm gì mà, room mà làm thế. Manipur cái zoo mà nó lạc tới bukui đấy. Cái nó zoo làm sao làm ấy, chứ đó. Rồi cái hàng nào có ngang ngồi ngày đó, sản phẩm pot cái u và zoo để lạc bác anh đó. Yam u làm mình này, nung xí với memory mẹ ama flashback lạc cái ní. Ngang là pang vào đó làm gì có, chứ đó. Squid game cái zoo hao đấy. Dress làm tăng cái hao đi, phải rất đâu ní. System thì anh nó vô rồi, tại vì tụi mình đi hàng này mong đấy. A total flashback of your memory. 1990s ki, 80s ki, still now mẹ am na. Pura memory flashback làm cái ní. Zoo trong cái đó xem mà excursion, school excursion. Rồi lại cái picnic lạc cũng mà tầm đó thèn đâu mà em nó ngasi trong một thèn này uri bazar đi phải chặt cái đó này xin đi lấy mà tay anh nào đến chị anh pam lấy một này đến lấy judo chẳng ai đi đấm phăng nghe đấy lăng dân bị đó Karen tay áo phone này aduga the only zoological garden in Manipur Manipur cái amat tengah ada pak, sanga gila iba muari, manung dah kai lay have tu yang manners. Plastic is not allowed. Saya tham tai, pun tholok pun long dah pak. Here we go. Lupa kontra piba ticket. Entry here. Wow. Wow guy. And 48th Foundation Day of Manipur Zoological Garden. Oh, 2nd October 2024 da hang thoki bo ma le GK ni GK khangsin bi kana gani urok man ba man napaga leri costa to pajabo sik ni sona kana yong mu na ibu ko re anau ba mo ina sagalam hana sagalam da ni drinking water leire thangna bising aduna bo plastic bottle ma'am pusal handri ni manung de sing leiba gi damakta kai no adu tawruno mai tawno oh si di baby ni ne baby hi baby ket ba langur hay ka yung mamay sang bi napi he China napi he China napi sabi wa mali ne ai di kem yaw de ko fitting to bia de pizza phate moi kai hay nei no kai toy no khang pote ba kon pizza ba ya de ba leopard ket lai ga da zilai tra oh zilai ba sa de phan lai ram ne sa gi ma kon je si ju lai tra ba khang de lai badi ga dan Bengal slow loris na te am atap padu ne tam chat padu ne sim de 100% lai bai mami ta dre lai bra kai lai bra am pick pai mong ni ne asi di bo sing da ai am theng na ram gani pi ba thengu ji chai chamri muk hing bang ame ana thengu ji di yam li ba thengu makhal jam lai ba jani oh sino uchi wa ma le Perat ni oh perat uchi makha uchi lai ji di thengu sota thengu sota jam ta pang we da mai am lai de loi bi de na sai da mai am lai che nung ma la na to ji sat le am ta pang we yum na sum loi chan na ngai dong ma li oh ash thengu ji nung ma li ne nung ngang ma li ne si de thengu cho bu le mi du ga ash nung ne thengu nung ma le thengu le mi am ta pa mi da som na kan da gents ki toilet le re break am tang no jage break ma tung de am thun lak jage yung han bam ji sing ta tre adan manam pa ja re som na kan da toilet pu di sing ta ba ja la toilet pu di sing yang ngam be oh toilet pu di sing tai yung han bam di sing ta tra me manam di pa ja re ba sing ta tra me ju sing hai da tre da sa gi jel ne adan mi ngai ju na khajal laga moi ngai tha dok pi tha ma di phai da na ko shi urong na ta ma le da se tongan bam ne ba cái gì mới mà tuổi usieng ma tu ni kain sáng rồi bây giờ vai je namok si o kum mani da masin khar tum bai wa ne mà tu khá bao ma tu kha paw chỉ được ô lắm mà ni mà chắc
ꯑꯣꯜꯂꯝꯃꯅꯤ ꯂꯝꯍꯣ ꯑꯣꯏꯗ꯭ꯔꯦꯕ ꯈ꯭ꯋꯥꯏ ꯁꯥꯊꯤꯕ ꯑꯣꯏꯒꯗꯕꯅꯤ ꯃꯥꯁꯦ ꯐꯖꯅ ꯀꯟꯕꯅꯤ ꯍꯦꯛ ꯉꯝꯕꯅꯤ ꯂꯣꯏꯅꯃꯛ ꯀꯩꯒ ꯆꯦꯜꯂꯤꯅꯤꯕꯨ ꯀꯃꯟ ꯏꯃꯨꯡ ꯑꯩ ꯃꯨꯁꯤ ꯂꯥꯎ ꯃꯔꯨꯁꯨ ꯂꯣꯏꯅꯦ ꯆꯥꯎꯕꯅꯤꯕꯣ ꯁꯣꯝꯗ ꯁꯟ ꯆꯦꯜꯂꯝꯕꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯟꯗꯅ ꯆꯥꯔꯤꯁꯤ ꯑꯣꯏꯔꯦꯅ ꯎꯪꯗꯅ ꯆꯠꯇꯅ ꯂꯩꯔꯝꯃꯦꯅꯦ ꯁꯤꯗ ꯑꯃ ꯎꯪꯗꯅꯒ ꯁꯤꯗꯁꯨ ꯑꯣꯏꯔꯦꯅ ꯁꯤꯗ ꯎꯪꯗꯅ ꯆꯠꯇꯅ ꯇꯧꯔꯛꯏꯁꯤ ꯑꯣꯏꯔꯦꯅ ꯑꯗꯣ ꯑꯃꯨꯛ ꯎꯪꯗꯅ ꯂꯥꯛꯑꯦ ꯑꯗꯣ ꯑꯦ ꯍꯧꯗꯣꯡꯗ ꯑꯃꯨꯛ ꯈꯣꯡꯉꯤꯅꯦ ꯍꯥꯒꯠꯆꯕ ꯃꯥꯜꯂꯦꯅꯦ ꯁꯤꯅꯦ ꯈꯤꯗꯣꯡ ꯇꯧꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯣꯏ ꯍꯥꯒꯠꯆꯔ ꯃꯥꯜꯂꯦꯅꯦ ꯏꯔꯨꯖꯊꯣꯛꯄꯤꯒꯦꯗꯤ ꯎꯪꯗꯅ ꯈꯤꯇꯪ ꯂꯥꯛꯑꯅꯤ ꯄꯨꯔꯥ ꯀꯩꯕꯨ ꯀꯩ ꯅꯠꯇꯦꯗ ꯈꯔꯗꯤ ꯅꯩꯕꯖꯥꯠꯅꯤꯅꯦ ꯆꯤꯡꯅꯤꯡꯉꯝꯃꯣꯏꯗ ꯆꯤꯛꯑꯗꯤ ꯁꯤꯗꯣꯏꯅꯤ ꯈꯪꯉꯤꯅꯦ ꯃꯣꯏꯁꯨ ꯃꯃꯩ ꯁꯥꯡꯉꯦ ꯆꯤꯡꯗ ꯂꯩꯔꯝꯃꯗꯤ ꯀꯤꯔꯗꯧꯅꯤ ꯃꯥꯁꯤꯗ ꯍꯪꯒꯠ ꯍꯟꯗ ꯆꯠ ꯁꯥꯟꯅ ꯂꯩꯔꯤ ꯀꯩꯒꯤꯅꯣꯕ ꯑꯃꯨꯛ ꯂꯥꯛꯑꯦ ꯋꯥꯛꯀꯤꯡ ꯆꯠꯂꯤꯕ ꯆꯥ ꯇꯨꯝꯅꯕ ꯈꯔ ꯆꯥꯁꯤꯜꯂꯝꯕꯅꯤ ꯃꯥ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯑꯩꯈꯣꯏ ꯕꯣꯏꯂꯔ ꯅꯨꯡꯕ ꯄꯤꯖꯔꯝꯕꯅꯤ ꯂꯦꯛꯇꯅꯒ ꯈꯨꯖꯤꯟꯒ ꯑꯝꯇ ꯆꯥꯎꯗꯦꯅꯦ ꯀꯛꯊꯠꯂꯝꯒꯅꯤꯌꯦ ꯑꯩ ꯌꯥ ꯁꯦꯡꯗꯧꯅꯦꯍꯦ ꯃꯥ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗꯦꯕꯣ ꯅꯪ ꯉꯥꯡꯉꯤꯗ ꯀꯔꯤꯝ ꯈꯪꯉꯣꯏ ꯃꯥꯅ ꯃꯥꯗꯤ ꯉ꯭ꯌꯥꯎ ꯉ꯭ꯌꯥꯎ ꯈꯣꯡꯉ ꯉꯥꯡꯒꯗꯕꯅꯤ ꯍꯥꯒꯠꯆꯔꯦ ꯑꯁ ꯀꯔꯤꯅꯣ ꯍꯛꯀꯥꯝꯁꯦ ꯋꯥ ꯋꯥ ꯆꯜꯂꯤꯁꯤꯅ ꯃꯥꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯊꯣꯛꯇꯅ ꯇꯣ ꯑꯅꯤ ꯑꯍꯨꯝ ꯁꯨꯔꯦ ꯑꯩꯁꯨ ꯈꯪꯗꯦ ꯑꯇꯣꯞꯄ ꯑꯃꯨꯛ ꯌꯦꯡꯉꯨꯔꯁꯤ ꯂꯥꯎ ꯅꯪ ꯆꯠꯍꯧꯔꯣ ꯅꯪ ꯆꯠꯂ ꯁꯥꯟꯅꯔ ꯂꯩ ꯋꯥꯛꯀꯤꯡ ꯈꯔ ꯆꯠꯂꯣ ꯇꯨꯝꯅꯤꯡꯒꯅꯨ ꯋꯥꯛꯀꯤꯡ ꯆꯠ ꯁꯥꯟꯅꯔ ꯂꯩꯔꯝꯃꯤ ꯁꯤꯗ ꯃꯥ ꯍꯥꯏꯀꯣ ꯀ꯭ꯂꯥꯎꯗꯦꯠ ꯂꯤꯑꯣꯄꯥꯔꯠ ꯍꯥꯏꯔꯤ ꯀꯩꯖꯦꯡꯅꯦ ꯀꯩꯖꯦꯡ ꯁ꯭ꯃꯣꯜ ꯇꯥꯏꯒꯔ ꯀꯩꯖꯦꯡ ꯂꯥꯡ ꯍꯥꯏꯗꯣ ꯇꯨ ꯃꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯏꯟꯅꯔꯤꯁꯤ ꯎꯗ꯭ꯔꯣ ꯃꯥ ꯃꯤꯒ ꯍꯩꯅꯔꯦꯕ ꯃꯤꯒ ꯍꯩꯅꯔꯦꯕ ꯑꯗꯨꯝ ꯏꯟꯅꯔꯤꯁꯦ ꯑꯦ ꯁꯤ ꯂꯩꯔꯦꯅꯦ ꯃꯥꯏ ꯄꯣꯠꯁꯦ ꯆꯥꯕꯤꯕꯖꯥꯠꯅꯇꯦꯅꯦ ꯌꯦꯟ ꯑꯃ ꯐꯖꯅ ꯐꯥꯛꯇꯣꯛꯑ ꯂꯩꯔꯝꯃꯦꯅꯦ ꯁꯤꯅꯤꯅꯦ ꯃꯥꯅ ꯆꯥꯁꯜꯂꯒ ꯃꯥꯅ ꯅꯩꯔꯤꯁꯦ ꯍꯛꯀꯥꯝꯒ ꯆꯟꯗꯅ ꯆꯥꯎꯗꯤ ꯀꯩꯖꯦꯡ ꯈꯔꯗꯤ ꯑꯗꯨꯝ ꯆꯥꯎꯏꯀꯣ ꯆꯥꯎꯕꯗꯤ ꯃꯐꯝ ꯑꯃꯅꯤ ꯄꯤꯖꯩꯁꯦ ꯍꯧꯗꯣꯡꯗꯒꯤ ꯈꯔ ꯆꯥꯎꯕ ꯄꯨꯔꯥ ꯍꯧꯗꯣꯡꯅꯦ ꯃꯈꯣꯡ ꯃꯅꯤꯡꯁꯦ ꯅꯦꯝꯃꯤꯕ ꯃꯣꯏꯁꯦ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏꯁꯦ ꯑꯣꯏꯔꯦ ꯃꯤ ꯂꯩꯕ ꯃꯐꯝꯗ ꯑꯗꯨꯝ ꯆꯠꯂꯦꯕ ꯃꯥꯁꯦ ꯕꯥꯂꯨꯁꯤꯗꯤ ꯐꯖꯅ ꯈꯥꯖꯤꯟꯈ꯭ꯔꯦꯅꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯌꯥꯝ ꯆꯪ ꯄꯥꯏꯕꯒꯤ ꯑꯣꯏꯖꯥꯠꯂꯥ ꯅꯥꯟꯒꯅꯨ ꯃꯣꯂꯦꯁ injure disturb animals by noise or otherwise punishable under Wildlife Protection Act 1972 ꯄꯥꯏꯕ ꯈꯣꯠꯄ ꯅꯥꯟꯕ ꯈꯣꯠꯄ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ Wildlife Protection Act 1972ꯒꯤ ꯃꯈꯥꯗ ꯆꯩꯔꯥꯛ ꯐꯪꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯅ ꯍꯥꯏ ꯁꯤꯗ ꯄꯨꯔꯥ ꯁꯜꯂ ꯇꯨꯝꯃ ꯂꯩꯔꯦꯅꯦ ꯕꯥꯂꯨ ꯁꯤ ꯕꯥꯂꯨꯁꯤꯗꯤꯕ ꯅꯣꯏꯒ ꯅꯣꯏꯕꯒ ꯃꯣꯏ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯖꯦꯜ ꯂꯩꯔꯤꯅꯤꯅꯦꯀꯣ ꯃꯣꯏꯁꯦ ꯄꯤꯛꯈ꯭ꯔꯕ ꯃꯈꯨꯟꯁꯤꯗ ꯑꯩꯈꯣꯏꯕꯨ ꯅꯣꯡꯉꯥꯟꯕꯗ ꯅꯨꯃꯤꯠ ꯇꯥꯕ ꯁꯨꯃꯥꯏꯅ ꯈꯥꯖꯤꯜꯂꯒ ꯊꯝꯃ ꯀꯅꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯑꯣꯏꯅ ꯈꯥꯖꯤꯟꯒꯗꯕꯅꯦꯕ ꯖꯨꯁꯦ ꯃꯣꯏ ꯑꯣꯏꯅ ꯁꯥꯟꯅꯍꯟꯕ ꯆꯥꯎꯅ ꯁꯣꯝꯗꯅ ꯌꯣꯡꯃꯨ ꯀꯟꯅ ꯈꯣꯡꯉꯤ ꯁꯤꯗ ꯂꯩꯕ ꯎꯁꯤꯅ ꯍꯦꯟꯕꯨ ꯃꯥꯜꯂꯦꯕ ꯁꯥꯗꯤ ꯗꯥꯏꯅꯣꯁꯥꯔꯕꯨ ꯃꯥꯜꯂꯤꯅꯤ ꯂꯤꯑꯣꯄꯥꯔꯠ ꯀꯦꯠ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯡꯗꯁꯨ ꯂꯩ ꯍꯥꯏꯕ ꯂꯥꯟ ꯂꯩꯔꯦꯕ ꯇꯨ ꯄꯣꯠ ꯂꯩꯔꯦ ꯀꯕꯣꯛ ꯀꯩꯅꯦꯀꯣ ꯄꯟꯊꯦꯔꯥ ꯄꯥꯔꯗꯁ ꯁꯨꯃꯥꯏꯅ ꯇꯧ ꯂꯦꯝꯅ ꯀꯨꯜꯂ ꯂꯩꯗꯣꯏꯅꯦ ꯃꯣꯏꯗꯤ ꯂꯤꯑꯣꯄꯥꯔꯠ ꯁꯤꯗꯤ ꯈꯔꯕꯨ ꯄꯤꯑꯕꯅꯤꯕꯨ ꯀꯩ ꯑꯃ ꯇꯥꯏꯒꯔꯗꯨꯗꯤ ꯕꯦꯡꯒꯜ ꯇꯥꯏꯒꯔꯒꯗꯨꯗꯤ ꯂꯣꯏꯔꯦ ꯈꯨꯆꯥꯎꯗꯣ ꯀꯨꯜꯂ ꯂꯩꯕꯤꯅꯤꯅꯦ ꯆꯥ ꯇꯨꯝꯉꯥꯏ ꯑꯩꯈꯣꯏꯁꯨ ꯀꯩꯒꯤ ꯃꯄꯣꯛ ꯄꯣꯛꯑꯗꯤ ꯐꯗꯧꯕ ꯄꯩꯁꯥ ꯀꯔꯤꯝ ꯇꯥꯟꯗ꯭ꯔꯁꯨ ꯌꯥꯕ ꯌꯥꯝ ꯆꯥꯁꯜꯂ ꯁꯨꯃꯥꯏꯅ ꯇꯧꯔ ꯍꯌꯤꯡ ꯍꯨꯝ ꯂꯩ ꯑꯗꯨꯅꯦ ꯑꯩꯁꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯇꯟꯖꯥ ꯆꯥꯔꯨꯗ꯭ꯔꯒꯅ ꯃꯣꯏ ꯍꯥꯠꯀꯗꯕ ꯃꯤ ꯊꯦꯡꯅꯔꯒꯅ ꯍꯦꯛ ꯅꯣꯡꯃꯩ ꯍꯦꯛ ꯄꯥꯟꯕ ꯑꯁ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯃꯨꯛ ꯑꯣꯏꯅꯤꯡꯉꯛꯇ꯭ꯔꯦꯗ ꯀꯩꯁꯦ ꯃꯤꯗꯨꯝ ꯑꯣꯏꯅꯤꯡꯉꯦ ꯍꯣꯏ ꯃꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯃꯨꯛ ꯑꯣꯏꯅꯤꯡꯉꯛꯇ꯭ꯔꯦꯕ ꯇꯣꯛꯑꯒꯦ ꯈꯣꯡꯕꯤꯒ ꯇꯧꯏꯅꯦ ꯀ꯭ꯔꯨꯛ ꯉꯪꯉꯤꯅꯦ ꯆꯦꯟꯁꯤꯜꯂꯛꯑꯗꯤ ꯑꯩ ꯄꯥꯈꯠꯄꯅ ꯌꯥꯔꯣꯏꯍꯦ
นี่ใกล้เลยให้ยิงกระสันอะไรเรื่องนี้ไม่ได้คอยมีแต่กินงังน่าตาหน้าไปอยากทำภาษาโอลาภาษิงดูสิกี่อ่างมันจะเลยยานี่ก็ไม่ได้ซิมดิน้าว่าที่บาลูเลยมันห้ามไม่ได้นุ่งดินุ่งไงเตะเจลเลยนี่มั้ยจี extraordinary โอ้รู้ไปแต่มักแต่มวยกี่จัดตัวแต่มวยกังกูตัวแต่มาเนี่ย extraordinary โอ้รู้ไปแต่มักแต่กายตรงนั้นรู้ไปแต่มักแต่ข้าเห็นตัวไปแต่มักแต่ಅದು ಲೋನ್ ಯಾವ್ದು ಥಬಕ್ ತವರು ಹೋಯ್ತಿದ್ದಾನೆ ಅದು ಫಾಜಲ್ಲಾಗ ಜೇಲ್เลยนี่นุ่งที่นุ่งไงเตะಸಿದ ಬಾಲು ಸಿಂಗ್ ಲೈಬದುಜು ಅಖೋಗಿ ಲಮ್ ಹೌದೋಂಗ ಲೈರಿಸಿಜು ಖರ ಮೊಯ್ನ ಎಕ್ಸ್ಟ್ರಾ ಆರ್ಡಿನರಿ ಓಯ್ನ ಮೊಯ್ ತೌಫಮ್ ಥೋಕ್ಪದುದೆ ಖರ ಹೆನ್ನ ತೌರುಬೈದಮಕ್ತ ಫೋನ್ಸಿದ ಫಾರ ಲೈนุ่งที่นุ่งไงเตะಲೇಪ್ ಖಲೆ ಆದ ಹೌದೋಂಗ್ನಿ ಮಾನ ಖರ ಚಾವ್ ಲಾಂಗ್ಬ ಮಾನ ಎಕ್ಸ್ಟ್ರಾ ಆರ್ಡಿನರಿ ಓಯ್ನ ಕಾದರಂ ಲಾವುಬೈದಮಕ್ತ ಫಾರಿನೇಬ ಅದು ಸ್ವಾಯದ ಥಮ್ಮಿನೇಬ ಲಾಯ್ ಖರ ಹೌದೋಂಗ್ದಾಗೆ ಖರ ಹೆಂಗನ್ನ ಚಾವ ಅದುಗ ಅಸಾಯನಿ ಮಾ ಹುಟ್ಲಿಸಿ ಕರಿ ಲೈ ಉಸಿ ಲೈ ಖಂಗ್ತಿ ಹುಟ್ಲ ಲೈ ಮಾ ꯃꯣꯏ ꯊꯥꯗꯣꯛꯄꯗ ꯄꯥꯏꯒꯅꯤꯀꯣ ꯄꯥꯏꯕ ꯌꯥꯕ ꯆꯥꯟꯁ ꯂꯩ ꯉꯁꯥꯏꯗꯩ ꯀꯩꯅꯣ ꯈꯪꯗꯦ ꯃꯥ ꯍꯨꯠꯂꯤꯁꯦ ꯆꯥꯎꯔꯖꯥꯠꯅꯤ ꯊꯥꯗꯣꯛꯄꯗ ꯀ꯭ꯔꯥꯏꯝ ꯇꯧꯔꯛꯀꯗ꯭ꯔꯥ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗꯩ ꯍꯦꯟꯅ ꯆꯥꯎꯋꯦ ꯆꯥꯎꯅꯤ ꯀꯥꯏ ꯁꯤꯒꯤ ꯕꯜꯆꯔ ꯂꯩꯐꯝꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯁꯤꯗ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯑꯗꯨꯝ ꯊꯛꯄ ꯌꯥꯕ ꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜꯗ ꯄꯨꯁꯜꯂꯛꯄ ꯏꯁꯤꯡ ꯃꯌꯥꯝꯗꯣ ꯑꯥꯗ ꯊꯛꯄ ꯌꯥꯏꯅꯦ ꯑꯗꯨ ꯏꯁꯤꯡꯗꯣ ꯑꯥꯔꯣꯅꯦ ꯍꯥꯏꯔꯛꯄꯅꯦꯕ ꯕꯣꯇꯜ ꯄꯨꯁꯜꯍꯟꯗꯕꯗꯨꯝꯗꯤ ꯌꯥꯝ ꯐꯔꯦ ꯁꯤꯅ ꯕꯥꯔꯀꯤꯡꯗꯤ ꯋꯧ ꯈꯣꯡꯕꯗꯨꯅꯦ ꯁꯖꯤ ꯀꯩꯅꯣ ꯏꯁꯤꯡ ꯊꯛꯏ ꯃꯥꯜꯂꯦ ꯌꯦꯡꯉꯛꯇꯅ ꯇꯧꯋꯦ ꯍꯣꯏ ꯌꯥꯝ ꯉꯛꯄ꯭ꯔꯥ ꯃꯆꯤ ꯃꯌꯥꯝꯁꯤꯒ ꯃꯣꯏ ꯀꯥꯁꯤ ꯀꯥꯔꯣꯡꯅꯤꯅꯦ ꯁꯦ ꯀꯩꯅ ꯆꯥꯔꯣꯏꯗꯕꯅꯤ ꯃꯁꯤꯃꯗꯤ ꯌꯥꯝ ꯐꯔꯦꯕꯣ ꯃꯣꯏ ꯅꯤꯡꯇꯝꯗꯦ ꯍꯥꯏꯕ ꯋꯥꯅꯤ ꯁꯤꯗꯤꯕꯣ ꯀꯩꯅ ꯌꯥꯝ ꯇꯥꯟꯅꯕ ꯁꯥꯅꯦ ꯑꯗꯣ ꯀꯩꯅ ꯆꯥꯔꯣꯏꯗꯕꯅꯤ ꯁꯤꯗꯤ ꯄꯨꯔꯥ ꯁꯦꯞ ꯑꯣꯏꯔꯦ ꯉꯥ ꯃꯀꯣꯛꯂ ꯉꯥ ꯑꯌꯥꯏꯕ ꯃꯀꯣꯛ ꯉꯥ ꯑꯍꯤꯡꯕ ꯆꯥꯒꯗꯕꯗꯣ ꯉꯥ ꯑꯌꯥꯏꯕ ꯑꯣꯏꯅ ꯆꯥꯔꯕ ꯑꯌꯥꯏꯕꯗꯤ ꯑꯣ ꯃꯁꯥ ꯆꯥꯊꯣꯛꯈ꯭ꯔꯒ ꯃꯀꯣꯛ ꯂꯦꯝꯍꯧꯕ ꯃꯣꯏꯁꯨ ꯃꯀꯣꯛꯇꯤ ꯈꯔ ꯇꯥꯡꯉꯦ ꯃꯊꯛꯇꯁꯨ ꯆꯤꯡ ꯌꯥꯝ ꯂꯩ ꯃꯀꯣꯛꯅ ꯃꯔꯨꯅꯤ ꯐꯖꯅ ꯇꯥꯡꯉꯦ ꯇꯥꯡꯗ꯭ꯔꯁꯤꯕꯣ ꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯔꯁꯥ ꯂꯩꯔꯦ ꯈꯔꯁꯥ 우리끼리 까티 ꯃꯌꯥꯝꯅ ꯁꯉꯥꯏ ꯌꯦꯡ ꯐꯪꯗꯕꯗꯣ ꯁꯉꯥꯏ ꯌꯦꯡꯍꯟꯖꯔꯛꯑꯒꯦ ꯑꯩꯁꯨ ꯁꯉꯥꯏ ꯎꯗ꯭ꯔꯤ ꯂꯥꯞ ꯎꯕꯅꯤ ꯅꯍꯥꯟꯋꯥꯏ ꯁꯤꯗ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯉꯥꯏ enclosure ꯁꯉꯥꯏꯁꯤꯅ ꯍꯦꯛꯇ ꯃꯁꯛꯁꯦ ꯐꯖꯕ ꯈꯔ ꯍꯦꯜꯂꯤ ꯃꯥꯏ ꯃꯆꯤꯁꯦ ꯉꯁꯥꯏ ꯂꯣꯡꯕꯗꯨꯒ ꯃꯥꯟꯗꯦꯕ ꯁꯤꯁꯤꯅ ꯑꯗꯣ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯂꯩꯖꯒꯗꯕꯅꯤ ꯑꯗꯣ ꯃꯤꯒꯤꯗꯃꯛꯇ ꯈꯟꯗꯅ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗꯒꯤ ꯁꯤꯗ ꯄꯨꯔꯛꯑꯒ ꯃꯤ ꯃꯌꯥꯝ ꯌꯦꯡꯍꯟꯅꯕꯅ ꯊꯝꯃꯤꯅꯤ ꯃꯣꯏꯁꯨ ꯁ꯭ꯇꯤꯜ ꯖꯦꯜꯗ ꯂꯩꯔꯤꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯑꯀꯥꯟꯗ ꯄꯔꯦꯡ ꯂꯥꯛꯑꯀꯥꯟꯗ ꯁꯤ ꯁꯥ ꯑꯝꯇ ꯂꯩꯇ꯭ꯔꯦꯀꯣ ꯁꯤ ꯅꯝꯕꯔ 4 ꯊꯥꯔꯤ ꯅꯝꯕꯔ 4 ꯊꯥꯁꯤꯗ ꯂꯩꯔꯤꯁꯦ ꯔꯦꯗ ꯗꯤꯌꯔ ꯍꯥꯏꯅ ꯊꯥꯏ ꯑꯗꯣ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯁ꯭ꯋꯥꯏꯗ ꯑꯗꯣ ꯁꯤꯗꯤ ꯌꯥꯝ ꯀꯥꯆꯤꯟ ꯑꯣꯏꯃꯜꯂꯦꯀꯣ ꯁꯤꯗꯗꯤ ꯎꯅꯔꯨꯅꯨ ꯍꯩ ꯑꯩ ꯃꯇ꯭ꯔꯣꯛ ꯑꯣꯏ ꯀꯩ ꯑꯣꯏ ꯃꯇꯨ ꯑꯃ ꯌꯥꯎꯕ ꯁꯤꯅ ꯋꯥꯕ ꯀꯧ ꯃꯥꯜꯂꯦ ꯂꯣꯀꯦꯜ ꯅꯦꯝꯗ ꯋꯥꯕ ꯁꯨꯃꯥꯏꯅ ꯁꯥꯁꯦ ꯃꯃꯤꯡ ꯈꯪꯖꯤꯟꯕ ꯌꯥꯝ ꯇꯉꯥꯏ ꯐꯗꯦ ꯁꯤꯅ ꯁ꯭ꯇꯦꯠ ꯕꯥꯔꯗ ꯑꯣꯐ ꯃꯅꯤꯄꯨꯔꯅꯦ ꯅꯣꯡꯉꯦꯟ ꯇꯉꯥꯏ ꯐꯗꯅ ꯃꯁꯛꯁꯤꯃꯗꯤ ꯈꯪꯖꯤꯟꯕ ꯃꯊꯧ ꯇꯥꯏ ꯃꯃꯥꯏꯗ ꯉꯥꯡꯂꯩꯅꯕ ꯃꯇ꯭ꯔꯣꯛꯀꯤ ꯃꯑꯣꯡꯗ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯁꯥꯁꯤꯗꯤ ꯌꯦꯟ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯏ ꯈꯨꯃꯨꯁꯤ ꯌꯦꯡꯉꯣꯗꯅ ꯂꯤꯕꯩ ꯆꯥꯡꯁꯦ ꯅꯣꯡꯏꯟ ꯃꯁꯤꯅꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕꯥꯔꯗ ꯅꯣꯡꯏꯟ GKꯒꯤꯗꯃꯛꯇ ꯈꯪꯖꯤꯟꯕꯤꯕ ꯀꯥꯟꯅꯒꯅꯤ ꯃꯁꯤꯅ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯞꯅ ꯇꯥꯝꯅ ꯄꯥꯏꯔꯛꯄ ꯃꯥꯏꯒ꯭ꯔꯦꯇꯔꯤ ꯕꯥꯔꯗꯅꯦ ꯂꯝ ꯉꯥꯅꯨ ꯂꯝ ꯁꯥꯟꯅ ꯄꯥꯏꯕ ꯉꯝꯕ ꯂꯥꯞꯅ ꯄꯥꯏꯔꯒ ꯂꯥꯛꯄ ꯂꯝ ꯉꯥꯅꯨꯁꯤꯡ ꯎꯆꯤ ꯑꯆꯧꯕꯅꯤꯅꯦ 어, 돌래. 어.
Nuôi. Ai chúng mình lấy rồi cái giá là không à cả mấy ông người ngoài nó bây giờ ông ta dễ lấy này mọi gì ngoài thì hay rồi cái đi that's all in the only zoological garden in Manipur.ว่าจะจับพอดเปลือกตัวนิ่งไปข้างเดียวอะชิ้นนั้นเจ๊คงหมดเลยอาชีพอามาลงนี่สิ